अथौबा पेबम चितरंजन मंगांग लेखिदबगे 15 सुबा निंगसिंग थरोम MSF ना सिंधुना ngasi mahaki ponofam lamdam oiriba kwakaithel takhelamam lekai amadi ningsing kubam oiriba Bisnupurda pangthokre Manipuri Students Federation MSF District Committee Jiribam na sinduna Jiribam Higher Secondary School ki auditorium hall da athauba pebam chitranjan mangangi 15 suba leikidabagi kumon thorom pangthokre thorom adu da saru yakibasingna athaubagi ayekpa saktam da laikatu naikai khunaba utki Ningthojam Bebisana Misigi Matangda Achumba Langla Langjel Putho Haiduna Miyamna Changsin Bakongjang Ngasisu Leptri Tangoiban Amadi Singjamaida Wakat Mifam Phamkre Bharat ki Prime Minister Atal Bihari Vajpayee lekhidabage ahan makumon palan thorom ngase Kansipur da leiba BJP Manipur Pradesh ki office da pangthokre lekhidrabagi photo da haikaleka tambana thorom adugi mapungoi besaktam oikhi Andro Kendra gi manung chanba ngariandage Yaripok Phawgi gi lambi paring laingak na sembidabagi mayokta Thasi tara maridage lambi thinggi khongjang changsilakni ngasi sumiyamna lambi meaida mai thaba amadi lambi tokhaiduna protest tokre Ministry of Human Resource Development ki makhada National Institute of Ranking Framework na All India gi oiba ranking chani pibada Manipur gi institute amata yawba ngamdaba haibasi yamna laibak thibani haina KSN na phongdokre Imphal More lambi paring gi tenokbalda ngasi ayu khangogdana chingning khairakpadage lambi chathok chasinda chauna akaiba thonkhre lambi samjin bagi thabak kana chathari Assam da leriba Manipuri Furup asige tongan balup sing asemba Joint Action Committee for Safeguard of Indigenous Manipuri People of Assam gi mihut sing ngasi Committee to implement clause number 6 of the Assam Accord 1985 ki chairman oiriba Retired Justice Biplab Kumar Sharma da Manipuri Furupu Assam Accord ki clause 6 ta yahona bagi damak memorandum pishin krai Ngarang numidang Assam gi Biswanath district ke Bagmari da leiba Bharat Petroleum Depot ki mamang da Assam Finance Minister Himanta Biswa Sarma ge convoy chatba gari na thomda bike thogdun lakpa me ani shire amana sokle Tripura University ki professor Moti Kapurna classroom da mahiroi sing da Karachi tobagi video clip social media da viral orakpadage photo adu Tripura Times na phone badage oza adu suspend tokre Khoisau narbo oza aduna lusingba khutpu amana ngarang numidang Agartala da phongba Tripura Times ki office da landaram batana staff sing from lai